ngasi numida wairam phongkhiba tongan Manipuri sifhongsing amasung thokhiba thawdo wathoksingdagi maruoibe I pausing khongasaraga Manipur top channel ki maikedi myamna thamjagi ahanbada Chief Minister na asobo thawdang lauduna reserve forest amadi protected forest kanana bathabak paikat paukre Manipur ki tampak ki district sing haibadi Imphal West, Imphal East, Thoubal, Bishnupur, Kaksing nasingba mafam singda laidiba reserve forest amadi protected forest sing kanana ba Chief Minister and Berengi lusing makhada thabak paikat pa hore hadi pausi sina phangbo pau gi matung ina Chief Minister gi pautak makhada Forest and Environment Department amadi Settlements and Land Record Department gi kusanaduna Committee on Consolidations Boundary of Reserve Forest and Protected Forest Manipur kauba ma semduna Reserve Forest Protected Forest amadi National Park sing kanana ba joint survey gi thabak khumang chauksina sangsin mangam ne hadi Protected Forest, Reserve Forest amadi National Park singda niyam lana pata pisinduna yumkai sajilambasing forest amasum Settlements and Land Record Department anina puna survey sathabada lana pata pisinduna yumkai saramba kayamarum thengnare haidi sadakhiba survey asisu asikumja Englishing amaga samapan go humfuda Manipur ge Valley area da ladiba Reserve Forest Protected Forest amadi National Park sing puna survey tawki survey tawa loiraba matungda masigi manungda lana yumkai sajinba inkol question bigi thabak sa tharakpa loinana pata pisilamba adu masak khangdokpigi thabak nauna amuk paikhalakpani hairi pau sina hai hauzu Imphal West district ki manungda iroi sembadigi haurga sija hospital fawda ladiba Reserve Forest amadi Protected Forest singda pata pisinduna yumkai sajilamba khangdokpa ngamle amasum langol sing khaktara pata pirga yum sarambagi case yangai thengnare hairiba case asi hauji High Court of Manipur sathaduna lairi hairi masidana tana Imphal East district ki mafamda lairiba Reserve Forest Protected Forest ki sarukta pata pisinduna yum kai sajilamba sing khangdokpagi thabak satabokre hairiba thaba asi Manipur ki tampaki district sing haibari Thoubal Bishnupur Kaksing nasing mafam singda lairiba Protected Forest, Reserve Forest amadi National Park singda lan yumkai sajilamba sing joint survey gi kangbuna ningthina thidoktuna takthoklaba matung Reserve Forest, Protected Forest amadi National Park sing kannabagi thabak mai pakna sathaba ngamlagani hainasu pauksna palakli amaromdana BJP gi MLA sing gi mathakta corruption tawbagi charge ta Manipur gi DGP na FIR lakhatkadabani MPCC handak Manipur Legislative Assembly gi pangthokiba mikhal thengnabada lupa crore sangki haina Chief Minister and Berena miyam tinma maphamamada haikibaduna mikhal aduda ECI na piba niyam gi wangba senjau thadakhi haibagi khudam changna moibanina Manipur Police ki DGP na BJP ki MLA sing mathakta corruption gi charge ta FIR lakhatkadabani haina Manipur Pradesh Congress Committee na phongdokre ngasi Imphal gi BT Road leiba Congress bawna pangthokiba pawgi mifam amada MPCC gi General Secretary P Sharachandra na haikibada Chief Minister and Berena miyam tin mafamda mikal lupa crore sangki haina phone na haikibasina takpadi handaki mikal aduda BJP na mai paknaba sel khaujau thadakhi haibase mayek sena takle Election Commission of India ECI na piba rule gi matungina merep amagi expenditure si lupa lakh kungani pandigi henbi yaroi habini senpam asidagi helabati merep adu mikal mai pak tuna MLA oirabasu disqualify tawgani habini adabu Chief Minister na phongdo ki wapam aduna BJP gi MLA oiribasingna ECI na pidiba mikal gi rule adu thugaire habatakle maram aduna BJP gi MLA singa si ECI gi rule matungina disqualify tawfam thui Chief Minister gi wangang si corruption sathi habigi sapsarab khudam sangna mamani maramaduna corruption gi charge ta Manipur Police ki DGP na FIR ama lokhatuna makoi gi mathakta case file togadabani kariguma Manipur Police na thabak paikhatta patarabadi MPCC na Supreme Court satuna matik sab legal action lokhanaba thabak paikhatkani haiki magna makhata na phongdokibida mikhal lupa crore sangkiba singadu hanjinanaba miyamdagi lokhatpigi mahon campaign singna Thabak subada phangliba chara taraga mangadagi taraga tere phawbagi profit aduda miyeng thamduna sel tabiya hena Chief Minister na miyam tin mafam amada handakta phongdokibu wafam asina lawmakers singbu sel tanba oina uhalle haina su BJP gi mathakta maral siki campaign singa tanaduna mikhal sangkiba senpham sing hanjinana bo hona waibu wafam asi Congress ki MLA mangagi oina di ya pangamloi tawksu tawro haki pawgi miphamadura MPCC gi wangangloi Dr. S Manau tona phongdokibada
मियाम तिनम मफम चीफ मिनिस्टर मिखल लुपा करोड़ संगे है फोना हाइरबनिना पांथोखिबा मिखल अदु फ्री एंड फेयर ओइबा मिखल अमा नते हाइबदु मयेक सेंगना ताक्सरे BJP ने सीट 30 फंगिबदो सेल अमदि शक्ति ननि हाइबदु चीफ मिनिस्टर खुदम संगदम लोइनना मियाम खंगले लेबाक ngaktuna leiba lawmaker oinaba miyamna thakatkiba MLA bu contractor gumna asoba company amagi project singda yaukshilga mikhalda sangiba sel hanjinana bu honasi haibasidi phajabwali BJP da power pirabadi state asi sanana ingri selange haina mikhal mamangna phongdokhibu wapum thabak tontho sinda corruption free oiri haina lauraga tawthura pathabakna isu susinadaba manma thawongda miyambu sauna samamna hale haikhen su pawsna makhatarakli atopa pawmadana anji na kaithal phambi ima singda khudol tamkhre ngasi ima gi numit ka mari lainana hairok part 2 tomal makung lekai digi ningthaujam anji apokpa samungona maki leikidraba apokpi gi mingda hairok kaithal gi potpham phambi ima singna ngamjaba sana thanaba polam sing khudol tamkhre ningthaujam anji hauji hairok high school da science ki oja oduna mahiroi sing takpi tambiri khudol sing adu tamladuna ningthaujam anji na hai ngasi imagi numina lakwa sida leikidraba ma ki apokpi gi mingda kaithel ima singna ngamjaba khudol tamjabane swaiki amaromdana green mission manipur gi makhada kabru singdol gi akoibida usara kya thakre BJP yubu morsa BJYM manipur pradesh na tangkak naina satharakpa thorom gi sor ama oina ngasi kabru leifamlen singdol gi akoibida usara kya thakre amasum BJYM Manipur Pradesh ki President M. Bari Sharma Madi General Secretary Rajkumar Miksanani na lusingduna BJYM gi thaumi samaromna saruk yaduna pangthokiba u sarakya thabagi thoramadu mari leinana President Bari Sharma na phongdokibada u sarakya thabagi thauramasi Manipur gi Chief Minister Nongthomam Beren gi miyeng makhada satharakpa Green Mission Manipur gi makhada BJYM na Forest Department Kangpokpi Division ga kusamnaduna pangthokpane thauramasi maru oina haujik mafam kyara uwa yanthatpadagi akoibigi saktam kairaktuna nungju nungsai ising isaugi awana kya mayoknariba sidigi kanjanabani mathangi numaijung numitasu u sara thabagi thauramasi thangjing singthakta pangthoknaba thorang tawre haina su phongdoki haina pausna makhatarakli atopa pawmadana thangjing singi matangna me taraga marida miyamgi mifam pangthoknaba lup kyana saruk yakhiba mifamna warep lokre Manipur gi yellow fruit singi yamna maroi laifam amani haina sei lising kyadagi thawal tawduna laklaba thangjing singda tampaki miyoi singna sangmada cookie sip singi ayaba lawgadabani haina cookie students organization KSO henglebna hanakta tholakhiba warora dugi matangna ngasi moirangna organization singi oiba mifam amafamduna kupna khanaraba matungna lakliba me taraga marigi nungthil pung amatapa matamda moirangda miyamgi mifam ama pangthoknaba lepna khre hairi ngasi ayu pung 12 tabadagi pangthokpa hokiba mifam asida kabui unions Manipur kabui students unions salai kanbalup KG moirang kanglei-rol kanbalup KG moirang kendra apun balup amadi Federation of Home Saruk yaki mifam asida Committee on Protection and Preservation of Kabru and Thangjing Hills Range ki convener sapamsa jadumanina thoramapu oiki mifam asina KSO henglep na phongdok libo wafam asi lamdam sida saidang laba kangbu singna lawmapu yongna tanbigi phibamni haina mifam asina yamna haksina kanem toki lakliba me taraga marida moirang thangjingna kuanba mafamda pangdokudariba mifam asida thangjingbu kanba pamba Manipur miyamna saruk yanabasu mifam aduna appeal toki haidi atopa pawmana border town mori gi lambi sing salak sabagi phibamda leire Tenopal district ki manungsana leiriba Manipur gi khwaidigi maruiba border town mori gi lambi gi phibam asuki matik fatre matam kuina Manipur lengangna sembi sabibigi thabak sathabi dabadagi haujik more border town manungda leiriba lambi sing salak saduna miyamna sathok chasinda sauna khudong sadama meyonare more border town gi haujik oiriba lambi thongi phibam masi matangda handak aikoigi pawmina more da satuna hakthengna yengsiluba matamda khangmangam khibani border town asigi Kondong Lairembidagi Hauraga More Town Fawba National Highway gi saru asisu aduki matik fatre aduga Lamphalong Kaithel tab amaroiba lambi gi saru asisu haujik salak sabgi phibamda leire nong khajitang tab da lambi gi saru ising thumjinduna satok jasin tawba yadre More Town mayaidagi Hauraga Sunrise Ground tab lambi Premnagar manungi maroiba lambi singsu sembidabadagi aduki matik phibam sokna leire
ꯌꯨꯝꯂꯣꯟꯅꯕ ꯃꯦꯟꯃꯥꯔꯒꯤ ꯇꯃꯨ ꯇꯥꯎꯟꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯒ ꯌꯦꯡꯅꯔꯨꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯊꯕ ꯍꯥꯏꯕꯗꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ NSFꯅ ꯁꯤꯟꯗꯨꯅ ꯅꯍꯥꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯗ꯭ꯔꯒꯅ ꯄꯤꯕ ꯆꯩꯊꯦꯡ ꯍꯥꯏꯕ ꯊꯤꯝꯗ ꯑꯦꯁꯦ ꯀꯝꯄꯤꯇꯤꯁꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ MSF ꯍꯦꯗ ꯑꯣꯐꯤꯁꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯔꯤꯕ MSF ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤ ꯑꯍꯨꯝ ꯍꯥꯏꯕꯗꯤ MSF ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤ, ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤ ꯑꯃꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯀꯨꯝꯖꯥ 2020ꯒꯤ ꯑꯣꯛꯇꯣꯕꯔ 19ꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯄ ꯗ꯭ꯔꯒ ꯌꯨꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯀꯦꯝꯄꯦꯟꯁꯀꯤ ꯃꯈꯥꯗ ꯐꯥꯔꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯑꯦꯁꯦ ꯔꯥꯏꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ MSFꯀꯤ ꯐꯦꯁꯕꯨꯛ ꯄꯦꯖꯗ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯦ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯇꯣꯄꯤꯛꯅ ꯏꯝꯄꯦꯛ ꯑꯣꯐ ꯗ꯭ꯔꯒ ꯑꯣꯟ ꯗꯤ ꯂꯥꯏꯐ ꯑꯣꯐ ꯌꯨꯠꯁ, ꯅꯍꯥꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯗ꯭ꯔꯒꯅ ꯄꯤꯕ ꯆꯩꯊꯦꯡꯅꯤ꯫ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯅ ꯊꯧꯕꯥꯜ ꯀꯣꯂꯦꯖꯇ ꯃꯍꯩꯔꯣꯏ 985ꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯅ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ ꯃꯍꯩꯔꯣꯏ 309 ꯑꯗꯨꯒ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯅ ꯃꯪꯒꯣꯜ ꯉꯥꯟꯕꯤ ꯀꯣꯂꯦꯖꯇ ꯃꯍꯩꯔꯣꯏ 190 ꯄꯨꯟꯅ ꯃꯍꯩꯔꯣꯏ 1,200ꯃꯨꯛꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯩꯉꯥꯛꯅ ꯊꯝꯂꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯉꯥꯛꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯋꯥꯡꯗꯩꯗ ꯅꯧꯅ ꯁꯥꯈꯤꯕ ꯁ꯭ꯀꯨꯜ ꯔꯤꯒꯨꯂꯔ ꯀ꯭ꯂꯥꯁ ꯍꯧꯅꯕ ꯂꯝ-ꯇꯨ ꯁꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯡꯗꯩ ꯃꯤꯇꯩ ꯂꯩꯀꯥꯏ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤ ꯂꯪꯒꯣꯜꯅ ꯂꯤꯡꯈꯠꯄ ꯃꯣꯗꯦꯜ ꯁ꯭ꯀꯨꯜ ꯂꯪꯒꯣꯜ ꯆꯠꯂꯤꯕ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯛꯁꯟ ꯑꯁꯤꯗꯒꯤ ꯀ꯭ꯂꯥꯁ ꯍꯧꯅꯕ ꯀꯝꯃꯤꯇꯤ ꯑꯁꯤꯅ ꯋꯥꯔꯦꯞꯅꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯋꯥꯡꯗꯩ ꯃꯤꯇꯩ ꯂꯩꯀꯥꯏ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤ ꯂꯪꯒꯣꯜꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯋꯥꯡꯗꯩ ꯃꯤꯇꯩ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯃꯣꯗꯦꯜ ꯚꯤꯂꯦꯖ ꯑꯁꯤ ꯅꯥꯒꯥꯂꯦꯟꯗ ꯅꯥꯒꯥ ꯅꯤꯡꯉꯣꯜꯁꯤꯡ ꯂꯧꯔꯒ ꯂꯩꯔꯨꯕ ꯃꯤꯇꯩ ꯃꯆꯥꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯂꯒ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯅꯕ ꯀꯨꯝꯖꯥ 1990ꯗ ꯁꯦꯝꯒꯠꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯔꯦꯝꯊꯣꯡ ꯂꯩꯁ꯭ꯔꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯂꯥꯝ ꯏꯅꯥꯎꯆꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯐꯥꯔꯝ ꯑꯗꯨ ꯀꯝꯃꯤꯇꯤ ꯑꯁꯤꯗ ꯁꯤꯟꯅꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯚꯤꯂꯦꯖ ꯑꯁꯤ ꯁꯦꯝꯒꯠꯇꯨꯅ ꯌꯨꯝꯅꯥꯛ 35ꯃꯨꯛ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯈꯨꯜ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯁꯥꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯁꯤꯡ ꯁꯦꯝꯒꯠ ꯁꯥꯒꯠꯂꯛꯂꯤ꯫ ꯎꯔꯤꯄꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯣꯗꯦꯜ ꯚꯤꯂꯦꯖ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯃ, ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯑꯃ ꯁꯦꯝꯒꯠꯄꯒꯤ ꯃꯊꯛꯇ ꯁꯤꯡꯀꯤꯡ ꯇ꯭ꯌꯨꯕ ꯏꯟꯁꯇꯣꯜ ꯇꯧꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯆꯥꯅ ꯊꯛꯅꯕꯗ ꯁꯤꯖꯤꯟꯅꯅꯕ ꯏꯁꯤꯡ ꯐꯪꯍꯜꯂꯦ꯫ ꯈꯨꯜ ꯑꯁꯤꯗ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯃꯍꯩ-ꯃꯁꯤꯡ ꯇꯝꯅꯕꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ZEO ꯖꯣꯟ 1ꯗ ꯍꯥꯏꯖꯗꯨꯅ ꯃꯣꯗꯦꯜ ꯁ꯭ꯀꯨꯜ ꯑꯁꯤ ꯁꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ 2ꯔꯣꯝ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯤꯒꯨꯂꯔ ꯀ꯭ꯂꯥꯁ ꯍꯧꯕ ꯉꯝꯗꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯗ ꯔꯤꯒꯨꯂꯔ ꯀ꯭ꯂꯥꯁ ꯍꯧꯅꯕ ZEOꯒ ꯇꯥꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯁꯨ ꯉꯁꯤ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯃꯣꯗꯦꯜ ꯚꯤꯂꯦꯖ ꯋꯥꯡꯗꯩ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯃꯤꯇꯩꯒꯤ ꯀꯜꯆꯔ ꯑꯃꯗꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯉꯥꯛꯇꯨꯅ ꯍꯤꯡꯂꯤ꯫ ꯅꯥꯒꯥꯂꯦꯟꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡ ꯍꯥꯏꯕꯗꯤ ꯑꯥꯎ, ꯑꯪꯒꯥꯃꯤ, ꯁꯦꯃꯥꯅꯆꯤꯡꯕ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯁꯨ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯄꯜꯂꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯆꯥꯛꯊꯣꯡ ꯒ꯭ꯌꯥꯁꯀꯤ ꯃꯃꯜ ꯍꯦꯟꯒꯠꯇꯨꯅ 1,100 ꯍꯦꯟꯅ ꯂꯧꯈꯤꯕꯁꯤ ꯃꯤꯌꯥꯝꯕꯨ ꯎꯁꯤꯠꯇꯕꯅꯤ CPI꯫ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤꯅ ꯄꯥꯏꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯑꯃꯗꯤ ꯒ꯭ꯌꯥꯁꯀꯤ ꯃꯃꯜ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯅꯤꯔꯛ ꯊꯣꯛꯅ ꯍꯦꯟꯒꯠꯂꯛꯄꯗ ꯍꯧꯖꯤꯛ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡꯒꯤ ꯃꯃꯜ ꯍꯦꯟꯒꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯄ꯭ꯔꯣꯇꯦꯁ ꯆꯪꯁꯤꯜꯂꯤꯉꯩ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯦꯡꯊꯥꯡ ꯑꯅꯤꯔꯛ ꯍꯟꯅ ꯍꯦꯟꯒꯠꯂꯛꯄꯕꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁꯨꯛꯌꯥ ꯌꯥꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯃꯁꯤꯃ ꯀꯟꯗꯦꯝ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯒ꯭ꯌꯥꯁꯀꯤ ꯃꯃꯜ ꯑꯁꯤ ꯂꯨꯄꯥ 50 ꯍꯦꯟꯒꯠꯇꯨꯅ ꯂꯨꯄꯥ 1,113 ꯌꯣꯟꯈ꯭ꯔꯦ꯫ ꯃꯁꯤꯃꯛ ꯃꯤꯌꯥꯝꯕꯨ ꯂꯥꯏꯔ ꯇꯥꯜꯍꯟꯕꯇ ꯅꯠꯇꯅ ꯒ꯭ꯌꯥꯁ ꯁꯤꯖꯤꯟꯅꯕ ꯇꯣꯛꯂꯦ, ꯍꯥꯟꯅꯒꯤ ꯁꯤꯡ ꯈꯥꯏꯔꯒ ꯆꯥꯛ ꯊꯣꯡꯅꯔꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯍꯟꯗꯛ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯅꯤꯔꯛ ꯍꯟꯅ ꯍꯦꯟꯒꯠꯄ ꯃꯃꯜ ꯑꯁꯤꯅ ꯂꯥꯏꯔꯕ ꯃꯤꯌꯥꯝꯗꯤ ꯍꯦꯟꯅ ꯑꯋꯥꯕ ꯆꯩꯐꯨ ꯅꯪꯂꯒꯅꯤ꯫ ꯑꯃꯁꯨꯡ ꯁꯤꯡ ꯎ ꯁꯤꯖꯤꯟꯅꯅꯕ ꯃꯩ ꯊꯥꯕ ꯇꯣꯛꯅꯕ ꯑꯃꯗꯤ ꯎꯃꯪ ꯀꯟꯅꯅꯕ ꯒ꯭ꯌꯥꯁ ꯁꯤꯖꯤꯟꯅꯕ ꯀꯟꯅ ꯆꯠꯊꯔꯛꯂꯤꯕ ꯆꯠꯅꯂꯣꯟ ꯑꯁꯤ ꯃꯨꯊꯠꯂꯒ ꯃꯤꯌꯥꯝꯕꯨ ꯗꯤꯐ꯭ꯔꯦꯁꯇ꯭ꯔꯛꯁꯟ ꯇꯧꯍꯟꯅꯅꯕ ꯑꯃꯗꯤ ꯎꯃꯪ ꯀꯣꯛꯂꯒ ꯃꯩ ꯊꯥꯅꯅꯕ ꯑꯃꯗꯤ ꯑꯣꯛꯁꯤꯖꯦꯟ ꯄꯨꯊꯣꯛꯆꯅꯕ ꯎ ꯋꯥꯁꯤꯡ ꯄꯥꯛꯇꯛꯅꯅ ꯌꯥꯟꯊꯠꯍꯟꯅꯅꯕ ꯁꯤꯟꯕ BJPꯒꯤ ꯊꯧꯁꯤꯜꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯔꯝ ꯑꯁꯤꯅ CPIꯅ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯃꯥꯂꯦꯝ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯈꯔ ꯈꯟꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯆꯔꯤ꯫ CPIꯅ ꯃꯅꯤꯄꯨꯔ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄꯣꯠꯊꯣꯛꯀꯤ ꯃꯃꯜ ꯍꯟꯊꯍꯟꯅꯅꯕ ꯇꯦꯛꯁ ꯀꯣꯛꯅꯕ ꯈꯣꯡꯖꯪ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯗꯥꯕꯤ ꯑꯁꯤ ꯀꯔꯤꯁꯨ ꯊꯑꯣꯏ ꯋꯥꯋꯣꯏꯗꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯁꯤꯜ ꯑꯁꯤ ꯍꯛꯃꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯆꯠꯊꯔꯛꯄ ꯌꯥꯏ ꯍꯥꯏꯅ CPIꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ M. ꯖꯣꯏꯀꯨꯃꯥꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯅꯨꯔꯨꯜ ꯍꯁꯟꯅ ꯍꯧꯗꯣꯛꯈꯤꯕ ꯁ꯭ꯇꯥꯔꯠ ꯑꯞꯅ ꯀꯥꯟꯅꯕ ꯄꯤꯒꯗꯧꯔꯤ꯫
Khetrigaon Kendra ki MLA Signarul Hassan gi lamjing makhada hawkiba Khetrigaon Startup Investment Fit 2022 na miyoi kya da khana ba pigadari amasum election mamang da MLA na youth policy da wasakiba na singda employment pigani haibadu fulfill oina na biski masi pakhatpani hairiba Khetrigaon Startup Fit 2022 asi sayesi gi April kunga mapanda Khetri awang lekai Khetrigaon Imphal East leiba Princeton's International School da pangthokibani loinana thajilakhiba form sing khankatuna ngasi school sida miyoi sing adugi tawgadoriba business sing adugi PowerPoint preventions utkre hiramasigi matang startup scheme sigi in charge Yasir Khana phongdokibada scheme sigi form submission announcement tawhraba matungda miyoi chamak humfu mu form thajilakhi masigi manungda miyoi humfu presentation gi kawi masida miyoi kuntra khangai kani hari scheme sigi makhada stage ahum thokna khaidui amasum idea stage revenue stage amadi skill stage haina thamli ngasi lakliba miyoi singda idea stage ta lakpana hena mi yami hari magna makhatana phongdokibada masana work tawraba revenue thoktriba miyoi singna idea stage ta leidiba singdagi paisa sauna phangani loinana revenue leijaraba singdana amukke hena sawi amadi business pakthok sapthok ningba singna amukke hena paisa sawi hari loinana scheme asida miyoi amada lupa lising yankhai dagi lakh manga phawa pigadari masina season khudingi oina honglakliba business ki mong adu yenglaga amuk hena paisa helakpa yabagi phibamda leiri hari Khetrigaon asida yamna top makhalgi idea puthokpada natana business ki miyoi kyama leirami maram saba singasi asigumba asida support tawduna MLA na silliba thoramasina Khetrigaon asida sahi mangada setmilon loina paiba marik mahaw thokna hingma ngamgani haina su pawsna phongdorakli atopa pawamadana forest minister na scientific method ta har semna ba yengsinkhre ngasi Manipur lenga ki forest amadi environment climate change minister thongam bisorjina mauhing khulgi ahal singa amadi authority singa loinana scientific method satharaba manama singbu pathalaga lebak manungi tinthrok sijinaduna har semba barmi composting official amadi forest official singa loinana khananai nakre hadi atopa pawmana nagamapal amadi khurai gi bom NRFM nani nagamapal lamabam lairak masin PG point center makhagi dukan paring da pokhai hiba bom NRFM nani amadi khurai thoidingjam laikai da leiba agriculture gi ERK Berendra gi nawangba uwangang thawna NRFM bu wakhal yaudana misamyam ireisa masa khangda bata hale hauki patang manga madi taruki angan mayukta pokhai kiba bom amadi khurai thoidingjam laikai gi Berendra gi yumda pokhai kiba bom singadu aina thingkrapa lup asigi publicity secretary sanajabu mitai na phungdorakli Several sin makataraduna mari leinaba amadi RK Berendra ga laktuna bada mapung oina scenery ba mamang laingaki agriculture minister ex MLA Lukhoi ga loinana NRFM da atupa matamda sangjarakadabni lupki wafam thausadaba tarabadi anisuba lupki tamthiba sairaka loinana makhal gi maral sing miyam da lupna khangani masida tholakpa abapata makhoi masa na lawjagadabni NRFM lup asina kariguma hingsaga mari leinaba thabak thoramda yariba makai misam soktana bamadi misam gi lanthum soktana bohonajai adubu khurai da pokhai kiba bomna thangnaba mafamda akai atoi khara thokibagi damakta mari leinaba singda party asina soikiba adugi damak ngakpiyo haina su phungdorakli atopa pawamana henglef KSO na aranba wafam sing pusilapa yaroi seba mandal thangjing laifam lenda lai kuramba satpa singko ki sip singi ayaba lawgadabani hairibe henglef KSO block ki wafam loop yankhai gi manga gi mifam na yaningdaba phongdokpaga loinana KSO henglef block miyam gi yenglaga athingba thamba amadi khulgi sip singi ayaba lawgadabani haiba handokadabani haina phongdorakli ngasi thangjing seba mandal moirang amadi ibudau moirang thangjing phamnaiba sairak loisang singna mapungona sinkiba ibudau thangjing laibungda tuan belup yankhai gi manga gi member singna warep laure haina thangjing seba mandal moirang gi convener o Binod Kumar thadorakpa sirol amada haidi khana naina ki badura lamdam sigi yelhaumi bu masagi lamda ayaba lawbugi wapam pusilakpa yaroi makasa tharak poina ngasi state si goiriba COVID-19 update memna thamjage ngasi goiriba positivity rate si 0.9% ni haibadi ngasi miyu amakak nawna COVID-19 na positive oiba thengnarakre aduga miyu amata COVID-19 na positive oidun laikhidabagi claim lakte apun boina COVID test tokiba miyu masingna samaga taruni
ꯑꯗꯨꯒ ꯉꯁꯤ ꯃꯤꯑꯣꯏ ꯑꯃ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃꯁꯤ ꯊꯧꯕꯥꯜꯗꯒꯤꯅꯤ ꯍꯥꯏꯅꯁꯨ ꯉꯁꯤꯒꯤ ꯁ꯭ꯇꯦꯇꯁ ꯑꯞꯗꯦꯠ ꯑꯣꯟ COVID-19 ꯁꯤꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫